mobile amasung internet ki Amaangba sing tasengna ngasigi content asidi hojiki matam asido aduki matik maru oi mobile amasung internet ki Amaangba sing haiba content asi ibi ibana aikoi khuding magna ikai khumna jaribaw ming oina panjarabadaw mufti Nasim Ahmad Kasmi faudel content asidagi nungsira bichilinaw singdaw Kaanaba khajiktasu fangadro haina khanjidro video asi semjabani marmadro Nungsiba bichilinaw singno video asibu share tobiyu amasung mipum khudingmakti yohanbiyu hojig ikoi punna mobile amasung internet ki Amaangba sing khangminarasi matam amadaw ahingi ahangba matamdaw long hiblaga thwan mi changna thallaba asman gi phajaba yenglaga nungaibu oirami ngasidi science and technology gi anauba khuchu khulaina thwan mi chak singi manak yohanbade laihal Mioiban thade karude hairi amasung masibu scientist singnasu yakri Science and technology gi anauba polam singi manungdagi mobile amasung internet na angakpa fangna ahongba kaya oihale Prithivi pumbabu mioibagi khudumda subchinkhre yamna chumla wafum amanaw internet ki matengdagi yamna lurba thabak thoram kaya laihale amasung masidagi kaanaba kaya su fangle Arapa mafam singdalai kiba marimata marumapang amasung miyamgi halat khangnaba mikup kharada wari sanaba ngamle makhoigi awabada saruk yaba angamba thakta makhoigi mateng pangba amasung asigumba atopa potsingda mobile amasung internet ki kaanaba sing lali haiba ngamlaroi education gi matangdasu magi kaanaba si mingsen gumna ngalabani dunya gi kachin koyada leiba satra singna makhoigi ozagi hei singba Aiba kaya video oina lawraga natraga khonjel oina targa kaanaba kaya lawba yari amasung oza kaya na malimgi thakta thabuk tawba amasung kaanaba piba ngamle medical gi line da internet matengna thabak kaya tawri khudamoina heart specialist surgeon na karigumba aruba tanjada mangondagi henba specialist surgeon kaya ga matam amada taw video conference gi matengna operation manungda mateng pangnari Masina makhoi sing mafam amada punna ba khonaba thamna chatbagi awaba amasung chillaba matam kai thoknaba khonabagi awaba du leitre karbar leiba yonbagi matangda su mobile amasung internet ki kaanaba sing thagatpada matik chai karbar tawba sing masagi lam amasung international market miniang thammi amasung afaba pot singi halat khanglaga leiba yonbagi thak tawi samna harbadaw Mobile amasung internet ki kaanaba sing kanana su yadaba ngamlaroi kaanaba mayam adu masing thathabada matam yamna changlagani nongma nongmagi kaanaba hengalakpa leptri mioi kharnadi isingda praman piri punsi gi tangka khudingmakta mari leinaba mioi singna mangwandagi khorangba koknari mobile amasung internet lana sijinaba masigi asengba halatchu miyamna khangdaba natte Mobile amasung internet pulana season badagi dingi matangda hakchang amasung thamoigi apaambagi awabasing Amaangba sing mathang manaw naina thithaba araiba natte masibu khanglaba mioi kaya amasung magi langda thukraba mising magi Amaangba mayam asi yabadi lairadana achikpada famdana khanthabagi wakal fawba leite kanagumna hairakpa khabar kagazda lakpa pot amagi kaanaba singbu yamna sandoknaba khonai Madugu thawai hakchang amasung kaya chingda khudum chanki mathangdadi yamna thuna mobile da tasin khiduna kaanaba adutabu khanglaga mobile yaudna punsi lenba awabani khanari sariyani yadriba amasung Amaangba oiriba adugi wakhal tawna khonade asengba makti anuba pot ama mangda lakpa matamda madugi matangda kupna thijinba si dingi oiba daita khakta nattana dharmagi hai singlaba mi khudingmak mathawni Mobile internet ki ikai khangdrabi ichawsing internet lana seasonabagi Amaangba singda munna khanthrabdi khwaidagi khudong thiba yamna kingai oiba sing adu uba fangani madudi aranba chatnabigi hainabi oirakpa be parda am oirakpa asina chungbani karigumba darkar amagi damakta internet season nei maduda isana pamdrabasu advertise ki mingda be parda oiba photo kaya mangda thoklagi Maduna nauzawan singi indrigi apamba hingat hanaba maram ahoy asiguma poching yengba amasung launa leinaba nika tawba yaba nupi singu yengba asi mitki jinani
Allahgi Nabi sallallahu alaihi wasallam haibirami mitsu jina tawi amasung mitki jinadi yengloidu mafumdi yengbani asigumba aranba drishyasing yengbadagi indrigi apam hengathali jinagi thabak aranba oktublam chata iraknahali maduna miyoibagi hakchang manghali amasung dindagi lathokhalli Allah Ta'ala na haibiri jinagi manak naklugano tasengnamak madu yamni ikai khangdaba amasung phattaba lambini internet pulana seasonaba asino jinagi thabak mak tawdrabasu ikai khangdaba mi amadi suksoi soidro oihalli maramdi akamba wanga parda kaiba fi setaba amasung ikai ba khangdaba halat kaya internet tu uhalli maduna ikai ba khanghandi masidagi ikai hangoiba manghalli amasung aran balam chathalli internet amasung matam manghanba internet mangliba matam asi khangdaba kanasu leitri minna uraba wafamni arembada social media amasung internet matam lenthokbu surfing haibadi lambi sarakta matam manghanbani haina yanar wafamni maming leirba scholars singna hokibetang kunga mari December 2015 gi Chefong the mobile Amasung internet matam manghanbagi maram tarit iki madudi Google the cam sarba Facebook the poster like toba social media the matam lenthokba Google ar amasung street view toba YouTube the thawai panba video yengba karisu kanadba article paba apam nungsigi program yengbani America gi university kana no zawan singna internet matam manghanba si thingnaba kanna thijinduna research story adubu Kaanaba lambi amata fangba ngamdri aduna khwaidagi hena faba niyamdi masini haina yanari maddi aikhoigi akabira amasung Allah wala singna chahi kayagi mamangda yana khrabu wafam numit chuppagi thabak singi time table sembani amasung isabu internet na phakhiba ngamdrba matam hanghalloidaba matamgi matam yamna mamal leiba pot amani dunya gi pot amatra magi lamba tawbo oithokte Kaanagumba mai paku urba amasung mahak chawkhatpagi thak adu yokri adu oirbadi mahaki punsibu nainabiyu mahang mai paklibadu matambu chumna season boy kani saret ki miryang da matamgi mamal asi masjidgi khangba ngamgani madudi sura amagi ahubda Allah na yamna maru oiba wafam bayan tawdringi mamangda matamgi kasam chari hadis madlagi kayama namita polam mangagi matangdu wahang tawgani Punsi gi matang da hangani karamba pota punsi loiki amasung zawan oiringai gi matang da hangani kadai da sizinaki internet da zawani gi amasung punsi tanglaba matambu manghalliba ekhoi gi nau zawan bhaising isa gi apamba adu nakal da thamlaga yamno chinglemna amukta khanthabiu matam adu khanglakani mahaki manakta paukhum amata leiroi kari sukana da warem thorem oyo palam singdo Hakchang amasung matamgi achauban yaman asim manghali Hadis talagi Allah gi Rasul sallallahu alaihi wasallam haibirami niyamat ani lay madugi matangda miyam lamang naduna amasung dhoka chaadun leiri madudi hakchang phaba amasung waicindaba punsini maramasino Allah gi damakta kanadaba potchaida matam manghanbadagi isabu kanbiyu amasung afaba amadi gun chenbi Islam chatpami oibiyu Allah Nabi sallallahu alaihi wasallam haibirami miyoiba amadaw leigdu Islamgi fazbal lamchatti kaanadaba thabak sing thadokpani mobile amasung internet na hakchangbu manghanba mobile amasung internet bu lana amadi yamna sijinnabna koknaba singli sonthanba brain gi pangal hanthanba heart ki anaba sing tabgi saruk hanthanba bp wangkhat hanba amasung Midyang son thanba asina singba laina kaya thokhali hakchang da khwaidagi hena sokhanba amadi chinpha pubagi pangal hanthanba haibadi yamna kaugunbani 2008 Sweden da tawkhiba research ki matung inna mobile yamna season bro nakong manakta cancer gi phuri thungbagi yamna wangna thazbali internet na aranba kaya sandoki Internet ki achauba aranba amadi achumba aranba hinjinba awatba leiba wafam singko chap manana sandokpa asini lagliba pawse amukta tahqiq tawkhige thidokkhige haibgi wakhal fawba tawdaba asini
Aduga kariguma pau amabu karisu oidana lohannabagidamata masi WhatsApp ki pawni haiba khaki darkar aduga aranba semjin sajinba pawsu mathang sandokna khonai sariyat ki aphongbo pawtakti asini lakpa paw khudimak achumbra aranbra thigadabani hana hekta sandokpa tawroidabani sariyatna ataba wafum khudimak haibu bayan tawba mibu machin thibo ehli Allah gi Nabi sallallahu alaihi wasallam haibirami mi ama machin thibani hainabagi damaktaw ataba paw khudimak bayan tawba khakna oklabani internet nam thaki achawba khutlaini matam asidaw internet nam thak tawna ba achawba mateng oiri kanun semba agency singnaw makhoi gi khudum da thamba waba oiri hacking gilamda hai singba hacker singnaw kana gumagi account gi yamlab senphum kaya manghali nam thak tawruga phone gi mateng naw card ki password ching khangdoki aduga aran ma mafum da sizine amasung miyambu ikai banang hali chokhali internet jwar sanfum oiri jwar amasung satrang sanbi khwaidagi chawbu mafum matam asigi oina internet oiri makhal gi masana da ngamba tanabo paisa thanabo makhal kaya gi satrang internet like masigi damakta tongan bu website shemi yamna ngakli wafam di jwar sanfum da chatpa mi singbu yamna fattana lawrami afawai mungi mi singna mafum adu da chatpa da ikai ba poknarami adu ngasi di jwar sanfum da chatpa gi mathau tadre nunga yai fa miyoi kaya mayum da famna izzat leina jwar sanari achawa sang imung manungi mi sing phawba masida ngawa yawnari jwar Amaangba amasung saitan gi thabni Quran karimna masidagi hingnaba akanba hukum tawbiri samna hairabadaw mobile amasung internet ki amaangbana kaanabadagi heli marmasina masibu sizinabadaw yamna cheksinba mathau tai masibu chumna sizinnadrabadi mal dawlat izzat bebhar amasung haksang amasung ikaiba khudimak manglagani Allah gi Nabi sallallahu alaihi wasallam haibirami polam manga laktringi mamangda Allah gi achauba thawjalni khallu ahalloi dringai gi matambu nadringai haksang phababu leit lairba oidringai mal dawlatbu achin balakringai akombabu amasung maut laktringai punsibu nungsir bisrinaw sing ekhoi hojik mobile amasung internet ki amangba sing khangminakri video sei mipum khudimak share tawbiu aduga khanghanbiu fattaba thabak khudimak tokthoksei Allah amasung Mahaki Nungsiba Rasool sallallahu alaihi wasallam gi Apaambada punsi selenaba kan Louminnasi